Maraksida Moreh SDPO Ch Anand meehatta Chennaba Philips Khaikholal Khongsai amadi Hemkholal mate National Investigation Agency NIA da Sinnaduna Ahakpa Cheirak Pigadabani haina Akamkat Ideal Girls College Relief Camp leiba inmates shingna khongjang changshinkhi wakat khongjang adu Moreh dagi lanjen aduna Akamkat ki Ideal Girls College Relief Camp leiba khoisaunarba miyamna Relief Camp adu dagi tolaktuna singjamai thong tamna laki maduda singjamai police ki osina lusingba team amana thingbadagi khongjang loising adu singjamai thong khongda ngaihak wakat mifam Famnam laga Ideal Girls College tamna kholau kya lauduna halaki khongjang aduga mari lena na Moreh Kaitel ward number 8 tagi maibam brevika na hai cookie singna Moreh da maitai leiba yaroi hairiba adu Moreh asi cookie gilam nate cookie singna kona laklaga lamgi mapu saba yaroi Moreh da towan ba furu kya punna khunda minari bani mafam adu da cookie singna maitai leiba yaroi hairagadi cookie singju Moreh da leiba yaroi cookie singna maitai gi yum mai thaba matamda cookie gi leiba CSO singna tumina yengduna leiraga housingna SDPO Ch Anand Hatpada Chennaba mioi ani thadu hairiba karigino Manipur Police ki Special Commando Team nangarang faraba SDPO Ch Anand Hatpada Chennaba Philips Khaikholal Khongsai amadi Hemkholal mate thadu payaroi makoi bulogi matungina sab saba Cheirak Pigadabani haina su mahana phongduke Ningsing bayabadi mamang sahi ki October 13 Moreh ki SDPO Ch Anand mathau tawduna leiringaida cookie militant singna kaplakpai sniper na panduna laikana bangamdana laikidabani Fariba mioi January mioi singjibu thadokpa yaroi na khoi ngasi rally chachabaga khoi in protest tawjarure sinjamai thongongchida aduga makhata na January mioi ani asi thadokhibasu yaroi aingi matung ina chayak pigadabani Moreh da leiriba cookie organization mayam jina Moreh gi yummai mayam tharakpada moina karimta haidraga hojik khakta da moina Moreh da maitei changakpa yaroi solution poroktibo Moreh da maitei changhalakpa yaroi na haise kari maram gino Moreh sidi akoi mayam gini Moreh je maitei hana tajarami bani adu moina nahongna na Moreh da maitei changakpa yaroi haise kari maram gino Moreh da mai changakno hai taragadi moisu Moreh da leibi yaroi sar Anand Hatpada Chennaba mioi je Ahakpa Cheirak Pigadabani haijaningi aduga sar Anand Hatpada Chennaba mioi animakse NIA da kesa sinnabiyo na haijaningeba